ngasi ayu phone ki ba tuan tuan ma che phone sing de gi maru ba pau sing khong ga charaga ma'am da share tau jige ahan bada oza tanthokpa yaning da ba phone do khre kanchipur da leiba catholic school da assistant teacher oina bo Dr. Vishal Singhabu mamang gi July taragamri da sandokiba impact tv gi manung khutna program da tampak ta leiba catholic school singi mihut ama oina saru yaduna khana neinaba yarobugi da school authority na tanthorokpa thawong adu oja singna akan mong na yaning da phungdo khre Dr. Vishal bu tanthokpa mari leinana ngasi catholic school gi oja sing amasum tampak ta leiba catholic school singi mihut oja yauna mifam ama pangthok tuna warep ka laukhre haina punna oja marfuga tarukna sign tawduna press ta thadorokpa surol amana hari mifam aduda school authority gi thawong asi miyam da khanganba Dr. Vishal bu mafam da amu hanjin handri ba fawba akan makhongjang jangsinba club maira paibi mahairoi loop singamasum mari leinaba loop khudimakta wakat pa haiba warep lokhi hainasu pawsna sumaka tana phongdorakli makasa thrakpoina topa paw mana municipal council amasum nagar panchayat ki election matam amata da pangthokna ba thorang lei ST Kendra tam loshil alaba municipal council amasum nagar panchayat ki election matam amata da pangthoklaba state government ka party ka khanaduna paikhatna ba thorang lei haina BJP Manipur Pradesh ki president professor ST Kendra na phongdokre ngasi Bharatiya Janata Party Wangkhai Mandal amadi cooperative cell BJP Manipur Pradesh ani khusamnaduna Mantri Pukhigi Durga Mandir Bengali Colony da party gi oiba nomi gi oiba awareness amasum training program ama pangthokre tharam adu da president oina saru yaki ba ST Kendra naiki party asigi constitution convention purama khangminaba darkar lei masigi damak party gi members sing training piba mathau tai tha asigi kunga treta ahan ba state executive mifam ama pangthokane masi hek ploibaga hafta amagi manungda district level gi mifam pangthokane mathang hafta amagi manungda amu assembly kendra humfuda mandal level amadi bud samelangi oib asawba mifam ama pangthokane thauram sing asi party asina miyam ga matam chupada khusamnana to na tinna miyam gi interest thabak tawnaba program gi sar amani local body singi election gi oinadi hauzik ADC gi matam noire ahan ba tha taruk ama sangdokre makhatana sangdoklaroi election tawnaba khanari municipal council amadi nagar panchayat election su matam oirakle matam sana election asi pangthoknaba memorandum pisilakpalai election ani asi matam amata da pangthokpa yanaba state government amadi party gi oiba thawrang su lei haina mana haiki tang punga tarete state executive ki miyamda BJP gi national president JP Nadana mifam adu virtually haudukani haina su mana haiki ngasi gi thawramdu da social welfare minister Okram Henry su wangangki thawramdu da corporator Meron Faumai mandal president MD Feroz amadi ward member L Labingson su guest of honor oina sur yaki haina su pawsna makatari khasa tharakpoina topa pawam na di frontier Manipur gi editor gi mathakta FIR lakhatkre online web news portal ama oiriba di frontier Manipur gi editor amadi web portal sida article iruba Joy Luang ko miyo amagi mathakta Singjomai police station na FIR ama lakhatkre police tagi phamo paw gi matungina Joy Luang hairiba miyo asina iba revolutionary journey in a mess haiba article ama thasigi nipanda web portal sida hablugi damak makhoi gi mathakta FIR sit lakhotpani hairi hairiba article asida larup singi wakhalon amadi thabak thoram sing mek singna phongdok pugalonena haukibe sei khara sida larup sing asigi lusing busingda soitharakliba kaya mayek singna phongdokli lanena miyamda lalhaubugi asingba wakhalon senhaningbagi apamba phongdokpada natana lalhaubugi issue asida sokatpagi mami tari masida sunatana article asida rule of law gi wangmad India amadi state lenga asibu loinam lenga ni haibena singba wapum ke phongdoktuna miyamda aki tujungba pokhan mamadi leba asigi internal security da asauba singaba ama oire maramasina article asigi aiba Joy Luang amadi article adubu phongluba di frontier Manipur gi editor gi mathakta FIR 11 of 1 2019 SJM PS asi IPC section 34 amadi 39 UA of P gi makhara lakhatkibani hari press na paw gi matungina web news portal asigi editor sadakpham diren amadi web portal asigi executive editor Paujal Sauba Singjomai police station da
detain tawduna lairi haina pawsina makha tana phongdorakli makha chatharakpoina topa paw manam jerigi tolop saraga atopa district ta thabak toramle jeribamda lairiba mahiroi loop amadi MSU MSF desam amadi KSA na ZEO office satuna jeribamda lairiba government school gi oja singi maramna kupna nainaruba matamda jeribamda parent post threat tawraga khankiba ramsa amadi SSA gi oja tangkhai ama manipur gi tongan ba district singi school singda utilize toramba thingnare haina MSF ki president atom jiwan maitin phongdokre ngasi jeribamda laiba MSF ki office ta pangthokiba paumi singa unaba mada Rajib na makata na haikibada parent posting na jeribamdagi tawkhraga tolopsu jeribamgi saraga thabak na manipur gi atopa district singi tongan ba school singna thabak tohon kibana jeribamda ojamatik chana laitre asumna ojamatik chana laitaba asina jeribamgi government ki school singi phibam nomgi sok tharakpagi asuba maram amasu oiri maram aduna January 13 gi class 9 amadi 10 gi anauba session haudringai gi mamangda oja sing adu lakhanbiyu kariguma lakhanbida ba thoklabadi tongan makal makha kya gi khongjang changsilagani haina mahairoi lu marigi mekedi gi section wa thamlakli haina sufungdorakli atopa pawamana hostel boarding na laiba mahairoi haigedabani singdorakli ngarang education minister S Rajana ma ki office chamber pangthoki ba pawgi mifam amada class 9 amasum masigi mathakta laiba school singda tang kun ga tegi class hauragani haina phone ki ba pawdu gi ahum suba perada COVID-19 negative oirabisingna class yaw yagani haina phone ki badu boarding hostel laibisingna class yaw tarabadi class yaw dungai mamangna COVID-19 test tawgadabani negative oiba mahiroising kaktama class yaw yagani loinana mari lenaba guardian parents singna ayaba piba certificate puthokadabani khudong sadaba thokan kiba adugidama nungaitaba phongdorakli haina DIPR gi mekeri gi singdorakli loisalak poina mayamna tentak maruiba pawkhra share tawjaramge lomi singi wakat laingak na tabidrabadi Imphal Urkhul road matam kaktana thingjelagani tamando lamlai AC gi manungsina laidiba lomi singna sei kya dagi tanduna lagliba demand chatliba thas ki kungumdoi fawbada laingak ki mekidigi chapsaba wafam amandi thajaba pibidragadi Imphal Urkhul road matam kaktana thingjelagani haina Thobal multipurpose project neglected area agricultural Development Organization Tamandogi Secretary Telem Darana Fundo Kre Hens Pauxis na Makatana Fundo Lushla Koina Mam Mapalam Geva Pongatanga Mam share to Zeramgi Manembok Furuba Mamou-gi Matata police na case file to Kre Agragi Manungsanba Baha area da Ahal Oire Manembok Amabu Mamou-nupi na Sathina Phu Saibigi video ama viral oirakpadagi police na thodok tu scenery Mamou-nupi du father case ma register tawkhre hairi hiramasiga mari lainana superintendent of police rural ke benta ashokna phongdokhibada video adu hek ubuka police na video adugi mari makong thigatuna nupi adugi mayumda satkhi yumdura lairamliba Manembok amadi Mamou anima mapuroiba kaina khraba nupi ngaktani ahal oiraba Manembok adu wakhal khanba ngambagi sang wali haiduna Mamou-nupi aduna phu saibigi thabak satakibani haiba police na wangpong tawbrigi khangba ngamkhre hainasu pausna su makhatana phongdorog du mem hojikoina di paus matang sa lusinjarage duga mu myamna yariba khai nganna anobu I paulera kadi update picture again thank you